Inat lining punsin na balok Kangleipak na nong naputokpa Malia Fampalcha Thapalon haiba solar year calendar nga si Fongkre ahanba Manipur Rifles Battalion gi campus to laiba Haying Kongbal Ufong Yumpham da pangthokiba achamba thoram aduda lining thau sanamahi temple board ki vice president Vidyabati Senjam KAKHAL gi secretary Yangoi Piba lining thau sanamahi temple gi executive member Mangangsa Kaisam Ibom Cha amade International Sahitya Academy awardee Dr. Oinam Chawbana thoram adu da sarkya ki calendar fongwa du ga mari lenana calendar asigi editor Kaisam Lokeshwarna haujik chatnariba calendar sing asi thagi khongsat ta pibane thagi khongsat ki oina chahi amada numit chahunga yankhai mari khakta leiba aduga numit ki khongsat ta paragana chahi amada numit chahunga humphumanga oi hairiba khetnariba numit taramathoi asi konsinnaba nongmada thaban ani pansilakpa yaudaba nate hairiba chayetnaba mayam asi koknanaba hairiba solar calendar asi puthokpani haina mahakna makha takhi करोगे कोई थादा पानबसिगा निमित्त पानबसिगा खोंचत असे असि यानजो मरम असिना एकोइना ngसागी मसि मणिपुरदा चनरब होनबनि लम खुदिमता पृथ्वी की लम खुदिमता 195 कंट्रीज दा सोलर ईयर से चनबरे अदुगा अखोइ मणिपुरना मैतैना करिगि दोनो थाबाना ngaudना लेदोइनो हाइबसे मसिनि आइना मयाम थमनि